इस्लाम लाइनिंग चत्तबा मिसक अमना इस्लामिक लोदा खुद थिंजिल्लकपा लेबक थीबनी इस्लामिक लोबु फॉलो तौबा अमसुंग तौहन्नबगिदमक्ता मतम चुप्पदा ओलमासिंग लैरी ngasi ngarang si nungtigi phongba pauche singda social media gi khuthangda masana masabu KCP gi information and public relation ne haijaba M Punsiba maitaina kwakta dagi MB Khalidpu aina thingraba kuki narco terrorist singa mari lainai haina hairakpa laibak thibani hairiba wafam si aranba yumpham yaudaba wafamni KCP gi M Punsiba maitaina thengkhang kayada MB Khalidpu lanna uhannaba thawong silakhibasu laikhrabani amukna kukida chauba senpham thathayarakani amukna kwakta ward number 8 ta laibak thiba thaudok amada kuki narco terrorist singna mioi ahum hatlambagi thaudok ta chenai harakani amukna kwa managi business tauba si haram ni harakpa asigumba proof parman leitaba wafamda yumpham oihallaga MB Khalidpu lanna uhannaba silakpa thawongbu all kwakta da leiriba olama singi maikaidagi member khudimangna akan mamong da condemn tawi aduga yamna maru oiba wafam amana asini Islam lining chattaba misak amana Islamic law da khud thinjillakpa lebak thibani Islamic law bu follow tauba amasung tauhannabagidamakta matam chuppada olama sing leiri MB Khalid masamaksu olomani haram halal gi matang dadi clarification pibagi thoidokna mathau tade maihorol dagi tatna thanaba yadraba nungsi chanana laiminariba maitai amadi maitai pangal singi maitai pangal ani gi marakta nungsinadana sinchep thabagi thawongbu makhata na tawbigano haina all kwakta da leiriba olama singi maikai dagi Jamiatul Ulama kwakta gi maikai dagi appeal tawjari